manipurnews.channel mayam taram uksabulina ngasi marui pausing pijari illegal immigrants singna leba asigi security da sauna sinarle masak khangtokna maramda thintokigani modi illegal immigrants sing masak khangtokpa amasuma khoibu maramda halan kinaba lenga ke thoksil prime minister Narendra Modi na amukhana ningsing bagaloina adugumba illegal immigrants sing ngak senduna amadi makhoibu losenduna thambagaloina vote bank sagaleba political party singbu akanwongda yaningda phongtokre BJP ki anawali losingban Nitin Nabinna charge lobugi tharumda prime minister Narendra Modi na makata na hai illegal immigrants sing watok ase leba asigi security da sobusingna ba ama oire makhoibu masak khangtokna masa gi marebak ta pungphana halan kiba mathau tai leba amatana illegal immigrants sing loksinna de India su illegal immigrants sing loksel loi pakoina leba asigi lairaba masung naha oiba miyosing hak matuna leiri haiki party maming di pandana prime minister na illegal immigrants sing bu saguliba party haina phongtok liba ase yamna wahan tok leba amani adum oinamak mikal nasal liba West Bengal da lenga paiba Trinamool Congress ta attack jathaba oina uri adugumba political party aduna illegal immigrants sing yokattuna thamliba adu leba asigi miyamda kangalagani ina khonba amasung sakti leba sina illegal immigrants sing toktokpadadi maleng leba amatna wahang hangdi adugumba leba sing aduna illegal immigrants sing phaduna thintopagi thabak chathari adugumba thawong adudal maleng leba amatna karigi illegal immigrants sing taktholibono haiba wahangsu hangade kanagumul singna democracy gi mingda phiral pairi aduga malengi ruler amagum ngang sakli madupunamak adu kari-karigi tauribano hainasu hanglakli state road te gamari lena India ke president prime minister amadi home minister na yapa pauzal pirri Manipur na state road phangkiba sai yakai manga surakpa thoronga mai lena India ke president Draupadi Murmu vice president CP Radhakrishnan Prime Minister Narendra Modi amadi Union Home Minister Amit Shah na Manipur gi miyamda ya proposal pirakli President pirakiba mahaki ya proposal amada hairibana Manipur gi haitoi singtoiraba amadi enterprising oiba mioi kyana nation asigi process ta singthaningai oina contribution kya piri Union State asida matam supagi oina santi amadi tangduli taba purakpa oirasunu hairi Prime Minister na pirakiba mahagi ya proposal amadana Manipur miyam gidamak chapchana lepli haina lamdam asida matam supagi oina santi amasung sakhot thorang gidamak pakatpa yaba thabak thoram singda pungphana support tawani Manipur state ase leba asigi culture sengkatpada sowa mafam ama kanduna sahi kyagi mawangdagi lakli Manipur gi artist heritage amadi sana khonabada haitoi sintoibasing aduna malengi phampak to masak takli sakhuli hariba matam asida state asigi miyamna mahusagi kusem sing nungsina ngak sinduna thamba nupi abising da ikakunaba amadi sustainable living room da changsalibasi yamna tamjaningai ni ngasi Manipur gi state hood day na lakpada state asigi miyamna leba asi sembad loriba thodang sing adubu thabagi tanja ama pire India gi ningtam landa su Manipur si yamna roiba mafam ama oi haiki Union Home Minister Amit Shah na mahaki ex thakalekiba post amada haribana Manipur si pikrabanat amasung chanabina liteng badana tana hiram kudingmakta tele leiba miyakya ama leiri masimak leba asigi yamna saktok saningai amani matam kharagi manungda state asi kam thena sakhotpa oirasunu hairakli nupi ge himinaba video singi matangda Karnataka DGP suspend tawkre nupi kya marunga natai chadaba filmda leminaba utpa mahaki video kya marum nithokaba namita social media da paksana santorakibadagi Karnataka Director General of Police K Ramchandra Rao suspend tawkre verified tawdaba clip sing aduna magi office oiramba yaba adugi manungda nupi sing adu leminaba utli Rao na government servant amana tafom thoktaba akampet ki maongda thabak tawki amasung government kok sali haina mahaki suspension order adu da haiki Rao gilisi adu rules thugaibani haina state government na lawre haina official order adu da haiki adum oinama K Ramchandra Rao na magi mathakta siriba maral sing adu yakide amasung madu semjan sajanba amasung minambani haiki ayak thamoi soi masi pumba semjanba amasung minamba amani video adu loinamak minambani haina Karnataka Home Minister P Parameshwar gi yungi mapanda pamuisingda mahakna haiki magi poktabi masana pe actor Raniya Rao na gol magal gidamak chatok chasin tawda mahakna tengwang ki haina su mahak mawangda miwa takrabani masana pe adu hokiba chahida airport ta phakibani watok adudagi Karnataka State Police Housing and Infrastructure Development Corporation gi chairman amasung managing director oikiba Rao March ta compulsory leave ta thakibani community ani gi marakta khutthokna kre RAF deploy tawkre internet thingchan kre Assam gi Bokazar district ngasi Boro amadi Adivasi community gi marakta khutthokna rakpada miyoi ama sikre amasung watok asi hena saktorakpa yabagi
ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯕꯅ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯕ꯭ꯔꯣꯀꯥꯖꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯂꯣꯏꯅꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯊꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯕꯣꯔꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯀꯔꯤꯒꯥꯎꯟ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯃꯅꯥꯛꯇ ꯂꯩꯕ ꯃꯟꯁꯤꯡꯍꯥ ꯂꯝꯕꯤꯗ ꯑꯗꯤꯕꯥꯁꯤ ꯃꯤꯑꯣꯏ ꯑꯅꯤ ꯊꯣꯝꯂꯨꯕꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ ꯕꯣꯔꯣꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯑꯗꯤꯕꯥꯁꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯝꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯕ ꯑꯗꯤꯕꯥꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯕꯣꯔꯣꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯥꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯊꯣꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯩ ꯊꯥꯈꯤ ꯇꯨꯡꯗ ꯕꯣꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯅ ꯕꯣꯔꯣ ꯑꯃꯗꯤ ꯑꯗꯤꯕꯥꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯗꯨꯅ ꯆꯥꯎꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯇꯨꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯅꯠꯇꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯌꯨꯝ ꯈꯔꯁꯨ ꯃꯩ ꯊꯥꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯅꯛꯄꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃꯁꯨ ꯃꯩ ꯊꯥꯈꯤ ꯂꯣꯏꯅꯅ ꯀꯔꯤꯒꯥꯎꯟ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇꯁꯨ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯕꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ RAF ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯚꯣꯏꯁ ꯀꯣꯜ ꯑꯃꯗꯤ ꯕ꯭ꯔꯣꯗꯕꯦꯟꯗ ꯁꯔꯚꯤꯁꯇꯤ ꯑꯊꯤꯡꯕ ꯊꯝꯈꯤꯗꯦ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯕꯣꯔꯣ ꯑꯃꯁꯨꯡ ꯑꯗꯤꯕꯥꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯇ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯣꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯈꯟꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯑꯄꯤꯜ ꯇꯧꯈꯤ CM ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯁ ꯍꯧꯖꯤꯛ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯀꯅꯥꯗꯥ ꯄꯦꯅꯤꯟꯖꯨꯂꯥ ꯑꯃꯗꯤ ꯒ꯭ꯔꯤꯟꯂꯦꯟꯗ ꯌꯥꯎꯕ USꯒꯤ ꯑꯅꯧꯕ ꯃꯦꯞ ꯊꯥꯒꯠꯂꯛꯈ꯭ꯔꯦ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯅꯥꯗꯥ ꯄꯦꯅꯤꯟꯖꯨꯂꯥ ꯑꯃꯗꯤ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ US ꯇꯦꯔꯤꯇꯣꯔꯤꯗ ꯌꯥꯎꯔꯦ ꯍꯥꯏꯅ ꯎꯠꯄ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯑꯅꯧꯕ ꯃꯦꯞ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈ꯭ꯔꯦ AI ꯖꯦꯅꯦꯔꯦꯇꯦꯗ ꯃꯥꯟꯕ ꯃꯦꯞ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯨꯊ ꯁꯣꯁꯤꯌꯦꯜꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯅ ꯋꯥꯍꯩꯒꯤ ꯂꯥꯟ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯃꯦꯞ ꯊꯥꯒꯠꯂꯛꯄ ꯑꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯉꯛꯅꯈ꯭ꯔꯦ USꯒꯤ ꯑꯅꯧꯕ ꯃꯦꯞ ꯊꯥꯒꯠꯂꯛꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯇꯣꯞꯄ ꯐꯣꯇꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤ ꯐꯣꯇꯣ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ JD Vance ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒ ꯂꯣꯏꯅꯅ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯂꯩꯃꯥꯏꯗ USꯒꯤ ꯐꯤꯔꯥꯜ ꯄꯥꯏꯕꯒꯤ ꯁꯛꯇꯝ ꯎꯈꯤ ꯐꯣꯇꯣ ꯑꯗꯨꯗ ꯒ꯭ꯔꯤꯟꯂꯦꯟꯗ US ꯇꯦꯔꯤꯇꯣꯔꯤ ꯏꯁ 2026 ꯍꯥꯏꯕ ꯃꯦꯁꯦꯖꯇꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯒ ꯀꯅꯥꯗꯥꯗ USꯒꯤ 58ꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯅꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯀꯅꯥꯗꯥ ꯂꯩꯉꯥꯛꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯥꯟ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ ꯍꯟꯗꯛꯇ USꯒꯤ ꯑꯈꯟꯅꯕ ꯐꯣꯔꯁꯁꯤꯡꯅ ꯄꯦꯅꯤꯟꯖꯨꯂꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯣꯗꯨꯔꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯀꯥꯔꯥꯀꯥꯁꯇꯒꯤ ꯐꯥꯗꯨꯅ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯃꯔꯥꯜꯗ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯅꯤꯟꯖꯨꯂꯥꯕꯨ USꯅ ꯂꯩꯉꯥꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯄꯦꯅꯤꯟꯖꯨꯂꯥꯒꯤ ꯃꯇꯨꯡꯗ ꯂꯩꯅꯨꯡꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯗꯦꯟꯃꯥꯔꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ USꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯗꯦꯟꯃꯥꯔꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯍꯟꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯧꯁꯤꯟꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯅꯦꯇꯣꯒꯤ ꯃꯄꯥꯡꯁꯤꯡꯅꯁꯨ ꯆꯥꯗ 10 ꯇꯥꯔꯤꯐ ꯊꯝꯅꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯈ꯭ꯔꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 8ꯗꯒꯤ 11 ꯐꯥꯎꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯣꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯐꯤꯁꯦꯜ ꯀꯣꯔꯠ ꯄꯣꯛꯁꯣ ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯐꯤꯁꯦꯜ PPꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯦꯁ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅ ꯊꯥꯔꯛꯈꯤꯕ ꯋꯥꯀꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯈꯤꯕꯅꯤ ꯃꯄꯥꯅ ꯊꯥꯔꯛꯄ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯔꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯈꯤꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯒꯤ ꯀꯦꯁ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯪꯂꯨꯡꯐꯝꯗꯒꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯀꯟꯕ ꯉꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯃꯁꯥꯅ ꯌꯥꯖꯈꯤ ꯐꯤꯁꯦꯜ PPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯊꯤꯖꯤꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯃꯐꯝ 4ꯗ ꯆꯠꯇꯨꯅ ꯊꯤꯖꯤꯟꯈꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯕꯗ ꯑꯦꯀ꯭ꯋꯤꯁꯅꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯔꯛ ꯊꯤꯔꯦ ꯃꯆꯥꯅꯨꯄा ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯨꯝꯖꯥ ꯁꯣꯛ 1972 ꯑꯃꯁꯨꯡ 2023ꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ
ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯇꯨꯔꯦꯜꯗꯒꯤ ꯂꯦꯡꯉꯣꯏ ꯄꯦꯛꯄ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯡꯉꯣꯏ ꯑꯗꯨ ꯃꯕꯣꯛꯅ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯛꯇꯥꯛꯈꯤ ꯑꯃꯁꯨꯡ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯕꯣꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ ꯂꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈꯤ꯫ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯆꯦꯜꯂꯁꯤ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯀ꯭ꯋꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯛꯁꯟꯗꯨꯅ ꯖꯅꯨꯋꯥꯔꯤ 8ꯇ ꯆꯦꯟꯅꯕ ꯍꯥꯏꯕ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯨꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯣꯠꯂꯒ ꯂꯩꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤꯃꯆꯥ ꯃꯁꯥꯅ ꯌꯥꯗꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯄꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯂꯤꯆꯠ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯀꯣꯔꯠꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯄꯤꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯀ꯭ꯋꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯄꯥꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤꯕꯅꯤ꯫